Churachandpur district ke Songzang ki manung channa protected forest area da sajilamba yumsing lengang eviction Chathakhre adugi matangda communal oiba aranba propaganda sing sandol khiba Koki Liberation Army led Kholungi cadre khara Maphou police station Konba Mapham Kayada chathok chasin tawre haiba paw mafangbadagi ngasi ayuk Paktaknana Thiba Humbagi Thabak Chathakhre. Special Commando Unit की SP in charge TS Krishna Tombi की मीटिंग मखादा Special Commando की OC Subedar L Vivekanandana लुचिंगबा टीम अमना ngasi ayuk pung mari aduwai dagi hoduna operation Chathakhre khulsing adudi Nongdam village Maphou village amadi Bongbal khuleni operation adugi saruka moina Special Unit Commando के personnel singna yum da changduna leiramba miyoi sing amamam to oina verification Chathakhre loinana khulsing adugi khunja sing nataba ahenba miyoi sing yaubra haibadu khangdokna bo honaki Adu moinamak mi fami pundi yaukidi haina paw sina makhatari